ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇ꯭ꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯗꯦꯂꯤ ꯚ꯭ꯂꯣꯒꯁꯦ ꯅꯝꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯚ꯭ꯂꯣꯒ ꯅꯝꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯩ ꯍꯧꯒꯠꯄꯅꯦ ꯑꯩꯁꯦ ꯋꯥꯊꯤ ꯑꯗꯨꯝ ꯁꯝ ꯍꯥꯠ ꯈꯣꯠꯇꯅ ꯋꯥꯊꯤ ꯇꯧꯔꯤꯉꯩꯗ ꯑꯩꯁꯦ ꯕ꯭ꯔꯁ ꯀꯩꯀꯥ ꯇꯧꯔꯤꯉꯩꯗ ꯄꯨꯡ 5 ꯃꯈꯥꯏ ꯇꯥꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯕꯦꯝ ꯍꯣꯏꯒ ꯉꯔꯥꯡ ꯉꯟꯅ ꯆꯥꯛꯆꯥ ꯇꯨꯝꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯆꯥꯛꯆꯥꯕ ꯌꯥꯗꯕꯅꯦ ꯑꯗꯣ ꯉꯁꯤ ꯈꯤꯇꯪ ꯆꯥꯛꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯀꯥꯝꯃꯅꯤ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯑꯗꯨꯒ ꯏꯃꯨꯡꯁꯤꯁꯨ ꯆꯥꯏꯕꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯋꯦꯗꯔꯁꯦ ꯃꯌꯥꯝ ꯅꯣꯡꯁꯨ ꯐꯖꯅ ꯆꯨꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯟꯗ ꯐꯤ ꯐꯧꯕ ꯌꯥꯗꯕꯒꯤ ꯊꯧꯔꯤ ꯏꯃꯨꯡꯗ ꯇꯤꯡꯉ ꯐꯤ ꯐꯧꯕꯗꯣ ꯑꯗꯨꯗꯒꯤ ꯏꯃꯨꯡꯁꯤꯁꯨ ꯊꯧꯔꯤ ꯉꯥꯛ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ ꯉꯁꯤꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟꯗꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦ
ꯃꯌꯥꯝ ꯑꯕꯦꯝꯃ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯁꯤ ꯑꯝꯇ ꯌꯦꯡꯖꯒꯦ ꯃꯁꯛꯇꯣ ꯌꯦꯡꯖꯒꯦꯕ ꯃꯁꯛꯇꯣ ꯍꯥ ꯂꯥ ꯀꯥꯈ꯭ꯔꯅꯨ ꯂꯥ ꯊꯦꯡꯉꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯃꯌꯥꯝ ꯉꯔꯥꯡ ꯅꯣꯡ ꯐꯖꯅ ꯆꯨ ꯂꯩꯔꯝꯃꯦꯕꯀꯣ ꯅꯨꯡꯗꯥꯡꯗ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯗꯗꯤ ꯄꯣꯠꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣই ꯃꯥꯅ ꯊꯥꯕꯤꯔꯝꯕꯅꯦ ꯁꯤ ꯄꯦꯔꯨꯛꯁꯤꯁꯨ ꯅꯄꯥꯛꯄꯤꯁꯨ ꯃꯌꯥꯝꯁꯤꯅ ꯉꯥ ꯃꯆꯥ ꯊꯣꯡꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯊꯣꯡꯇꯣꯛꯑꯝꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯉꯄꯥꯏ ꯑꯗꯨꯃꯥꯏꯅ ꯃꯥꯏꯁꯨꯔ ꯇꯥꯃꯣꯅ ꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯥꯡ ꯃꯆꯥꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣꯗꯣ ꯁꯨꯃꯥꯏꯅꯗꯣ ꯑꯁꯤ ꯉꯁꯥꯡ ꯃꯆꯥꯁꯦ ꯃꯥꯅ ꯄꯨꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯀꯨꯏꯔꯗꯤ ꯐꯔꯔꯣꯏ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯃꯔꯨꯝꯒ ꯍꯥꯜꯂꯒ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯗꯤ ꯑꯄꯤꯛꯄꯅꯦ ꯑꯆꯧ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯅ ꯇꯥꯃꯣꯅꯁꯨ ꯇꯥꯎꯊꯣꯛꯑ ꯄꯨꯔꯛꯄ ꯑꯗꯣ ꯀꯨꯏꯅ ꯊꯝꯕꯗꯤ ꯍꯥꯎꯇꯦ ꯍꯥꯏꯅꯅꯦ ꯑꯩꯅꯅꯦ ꯉꯔꯥꯡ ꯑꯇꯥꯎꯕ ꯌꯥꯝꯃꯦꯕ ꯄꯨꯔꯛꯏꯗꯣ ꯑꯗꯣ ꯑꯇꯥꯎꯕꯈꯩꯗꯣ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯈꯔ ꯂꯦꯝꯕꯗꯣ ꯑꯩꯅ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯃꯌꯥꯝ ꯊꯣꯡꯇꯣꯛꯄꯅꯦ ꯃꯌꯥꯝ ꯁꯛꯀꯁꯦ ꯑꯂꯨ ꯃꯥꯜꯂꯦ ꯑꯌꯨꯛꯀꯤ ꯑꯝꯇ ꯏꯔꯨꯗ꯭ꯔꯤꯕꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯕꯦꯝꯃꯁꯨ ꯊꯤꯜꯂꯨꯔꯦ ꯑꯗꯨꯗꯨꯒ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤꯕꯀꯣ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯣꯟꯅ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯣꯄꯔꯦꯁꯟꯒꯤ ꯑꯕꯨꯡꯉꯣꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯦꯕ ꯗꯣꯛꯇꯔꯗ ꯑꯗꯣ ꯃꯌꯥꯝ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯗꯗꯥꯁꯨ ꯗꯣꯛꯇꯔ ꯉꯟꯅ ꯆꯠꯇꯣꯏꯅꯦ ꯑꯗꯨꯗꯨꯒꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯦꯅꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯕꯦꯝꯃꯁꯦ ꯍꯣꯕꯦ ꯍꯣꯕꯦ ꯂꯧꯔꯒ ꯅꯪꯉꯔꯣꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯊꯣꯏꯕꯤ ꯁꯤꯗꯅꯦ ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯌꯥꯗ ꯇꯤꯟ ꯆꯥꯕꯅꯦꯕ ꯑꯃ ꯑꯗꯨꯗꯨꯒꯤ ꯌꯦꯡꯍꯟꯖꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯣꯏ ꯁꯦꯡꯁꯨ ꯁꯦꯡꯇꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯐꯤꯂꯤꯡꯁꯨ ꯇꯧꯔꯦꯕꯀꯣ ꯑꯗ ꯃꯄꯥꯅ ꯃꯥꯁꯦ ꯀꯞꯀꯗꯧ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯗꯕꯅꯦꯕ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟ ꯂꯩꯔꯦ ꯊꯣꯏꯕꯤ ꯅꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯞꯀꯗꯧ ꯃꯥꯜꯂꯒ ꯃꯥꯗꯤ ꯌꯥꯝ ꯀꯞꯀꯟꯗꯦꯕꯀꯣ ꯑꯗꯣ ꯆꯥꯅꯃꯛꯀꯤꯁꯨ ꯀꯞꯇ꯭ꯔꯦ ꯃꯌꯥꯝ ꯁꯦꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯞꯄꯤ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯊꯣꯏꯕꯤ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯃꯌꯥꯝ ꯍꯜꯂꯛꯑꯒꯀꯣ ꯉꯁꯥꯏ ꯃꯄꯥꯅ ꯑꯕꯨꯡꯉꯣꯒꯤ ꯄꯦꯟꯁꯤꯜ ꯂꯩꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯏꯔꯦꯖꯔ ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯕꯦꯝꯃꯗ ꯎꯠꯂꯅꯨꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯖꯔꯣꯅ ꯍꯥꯏꯔ ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯎꯠꯂꯤꯕ ꯑꯗꯨꯒꯤ ꯑꯃꯁꯤꯅ ꯀꯞꯄꯕ ꯑꯗꯨꯒꯤ ꯃꯥꯒꯤꯁꯨ ꯂꯩꯕ ꯆꯠꯂꯣ ꯃꯥ ꯅꯥꯗꯦ ꯑꯩꯌꯦ ꯑꯗꯣ ꯗꯣꯛꯇꯔ ꯑꯟꯇꯤꯅ ꯃꯈꯨꯠꯇ ꯁ꯭ꯇꯥꯔꯒ ꯌꯦꯛꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥ ꯍꯔꯥꯎꯏꯕ ꯒꯥꯔꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯣꯡ ꯃꯪꯉꯤ ꯍꯧꯖꯤꯛꯁꯨ ꯑꯕꯦꯝꯃꯁꯦ ꯄꯨꯡ ꯑꯃ ꯀꯔꯤꯝ ꯆꯥ ꯌꯥꯗ꯭ꯔꯤꯕꯀꯣ ꯏꯁꯤꯡꯁꯨ ꯊꯛꯄ ꯌꯥꯗꯦꯌꯦ ꯑꯗꯨꯒ ꯃꯇꯤꯟꯁꯨ ꯌꯣꯠꯁꯟꯕ ꯌꯥꯗꯦꯅ ꯑꯗꯨꯏꯅꯦ ꯃꯥ ꯊꯨ ꯊꯨ ꯇꯧꯔ ꯆꯠꯂꯤꯁꯦ ꯊꯣꯏ ꯒꯥꯔꯤ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯐ꯭ꯔꯦꯟꯁꯤꯞ ꯗꯦꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯕꯦꯟ ꯌꯣꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯌꯣꯜꯂꯦ ꯄꯥꯏꯕ ꯌꯥꯗꯦ ꯊꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔ ꯇꯥꯏꯝ ꯑꯃꯨꯛ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯤꯠꯔꯨꯠꯀꯤ ꯑꯂꯨ ꯄꯔꯥꯊꯥ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯨꯠꯆꯔꯛꯀꯦ ꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯕꯤꯠꯔꯨꯠꯀꯤ ꯑꯂꯨ ꯄꯔꯥꯊꯥꯁꯦ ꯕꯤꯠꯔꯨꯠꯁꯨ ꯌꯥꯎꯔꯦ ꯍꯦꯜꯗꯤꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯃꯌꯥꯝ ꯇꯪꯒꯪ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤꯅ ꯕꯤꯠꯔꯨꯠ ꯑꯂꯨ ꯄꯔꯥꯊꯥ ꯍꯧꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯖꯋꯥꯏꯟꯅꯦꯕꯀꯣ ꯑꯗꯣ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯈꯪꯗꯕꯈꯩꯅ ꯃꯌꯥꯝ ꯁꯤꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯊꯥꯛꯄꯁꯦ ꯑꯗꯣ ꯑꯖꯋꯥꯏꯟꯁꯦ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯁꯤꯁꯦ ꯈꯨꯠ ꯑꯅꯤꯅ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯗꯤꯅꯦ ꯃꯥꯒꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯨꯝꯁꯦ ꯈꯤꯇꯪ ꯇꯥꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯗꯨꯒ ꯁꯤ ꯕꯤꯠꯔꯨꯠꯁꯦ ꯃꯌꯥꯝ ꯑꯩꯅ ꯇꯛꯈꯥꯏꯔꯒ ꯊꯝꯃꯕꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯕꯤꯠꯔꯨꯠ ꯃꯌꯥꯝ ꯃꯆꯨꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯑꯃꯨꯛꯀ ꯁꯤ ꯃꯤꯛꯁ ꯇꯧꯒꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯟꯅ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯁꯤ ꯍꯥꯟꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯌꯥꯝ ꯕꯤꯠꯔꯨꯠꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦꯕꯀꯣ
हाइदि पिंक पिंक का ओइरगा याम फजाबदो दो मैम सीजे अइना मा तक्खिबैदो दु खरा हापचले मैम महीजे औने मचुमजे पिंक का ओइरगा येंगदे याम फजाबदो मैम दु ओइएबा दो सी इसिंग खका हापगा सुमाय तोलगे मचुजे खूब फजाम तौद्रा अदो मैम सीजे ngатang rest tawra thamdoine bako मैम अबे मगीजे औने अइना तनजे सुमायना तोलकपजिदा पिंक कलर ओइबजे असिदा मागी साइनिंगाई तौदना साइ लैरुबनेबा मागी बॉक्स से असिसिगा माई सिसु पिंक ओइएन उटपा लाइनेने उलोगदाय नंग कैनोदो चा चा सुमायना लापतो चा थोबिगिसु पिंक ngasi tan su pink pink मैम नुपीनी ना पिंक याम पामे अदो मैम सीजे रेस्ट तौरा थम्मनी बको अदुदुगा आलू कई कामुक सेमगे मैम सिदा लेरे आलूसे अदो आलूसे अइना फोक तौरगा मैश तौथोख्रबने बको अदो मैम सिदा साइगी अदुगा मैम सिदा चनमजे चनमजो अइना ग्रेट तौरगा खरा हापचनग्रे चनम मपुम मचा मचादो अदुदो मंगा तरुक हापख्रेबको अदुगा मैम अजवाइन जे सुमाइना खुत्ता क्रश तौरनी दुगा सिसे सिदा खरा हापचलनी मैम अजवाइन जे मनम याम हावेबको अदो हैनद्रदि खंगदे अदो अयाम्बा हैदे हैनगनेना खल्लेबको तो मैम सिदा थुम खरा हापनी मैम आलू जे थुम हेक हापगदि मही हेक्ता लांगथोकल्लेबको याम थुना अदो सिदा मैम तिलौ कई का हापजु हावे मुरो तेपा कई का हापजु हावे अदो अंगांगा एमता चादेबको मैम सिदा फदिगोम खरा हापचले मैम पेपर पाउडर खितंग हापकेबको खितंग हापचले मुरोक से खितंग हापके मैम सीजे फफन मिक्स तौरगा बोल तारगा थमदोइनेबको नतिदि मैम सीजे मही याम लांगथोकनबदो आलूदो थुम हेक हापगा मादि मही हेक्ता भर हेक्ता लांगथो यादे हदी मनुंगदा स्टफ तौबदो हेक्ता फरक तायबको अदुना सीसे मैना तोलनी फजना मैम सिदा मुरो तेकपा तिलहौ मैमना पामबदो तिलहौगदो पिक पिकना सोयरगा हापदुम हावबनेबको अदो हदी हापत्रे थुम नंबर येंगे खितंग थुमजु नम्मेबको मैम आलूजे यामना हापगा हावेबको अइदि अदुना मैम सिगी साइज लौरे मैम आलू जिंगजे लोइना मथंग मथंग मतुम ताथो थमनी मैम सिदा आलूजे 1 2 3 4 5 6 7 8 थोएबको दो सिदा पराठाजे अबुंगोगा अबेम खतंगिनेबको मैम हौदोइजे दो मैम तकपा हौरागे मैम ngसाइगी दो अमुक हेना स्मूथ ओइथोरे दो सीजे मैम सिसु बोल ताथो थमगे मैम अइना अमुकसु तोटख्रबनेबको सीजे दो सिसु बोल ताथोगे मैम अखोय दादि आलू पराठाजे याम पामदेबको अदुदना मागिदि प्लेन पराठा हौदोइनेबको साइंजांग खरा लइये बोल सुमाय तार थमगे मैम ताजे बोल ताथोपा लोइरे दो मैम सीजे तकपा हौरागे मैम ताजे सुमायना कंग खरा लौरे सुमायना आलू मा लौरनी दुगा सीजे सुमायना हेमजनबिरनी सिमागी मतोनजे सुमायना तासलगा अहेनबा कई सुमाय लौथोख्रनी ताम लुपनी मैम आलू हापा मतुंगददि यामना कइनो तौरगा तकपदो हेक्ता पुखाइबनेबको हाइदि प्रेशर कन्ना पिसलगा तकपदो तुदना तपना तपना तौरगा तकपिरनी सुमायना मैम पराठा तकपा लोइरे
मैम आई बीटरूट पराठा होब लोरेबको अदो मैम सीजे मैम ना हिनारदी दहीगा चाबजु हावे मैम आई दहीगा चाब याम पामेबको अदो ngasiदी leiti leitre aduga मैम अखोइगी कइनो तो येरुमगी येरुम अंगौबदो अदुगा चारजु याय अदो मैम ना पाम मोंगदो चाबा यायबको अदो मैम लोइरे पराठा होबा मैम मचुजिजु याम फजैये अदो हुजिक टेस्ट तौहरदोइने अबुंगो टेस्ट तौरगो उत्पीगे ये मैम सारिये सिना मैम होबो लोइद्रिबनेबको आइजे मोई हाना पिजागेना हाउले ममाना थोंबो या फावी मम्मागी हाना सायुदना सारे खाइगदबने सिंगी हाउब्रा अदो मैम वीडियो जे ngasi gi decide लोइसलगे मैम मथंगी वीडियो द मुक थेंगनरजे से बाय बाय तौब्रा मैम अबे बजो जिकता मपान मसम कक पै लोइरे बाय बेबी मुन्ना बेबी